mayambu ahanamagtada ikok nona taram nokseri hawjik tabirasi akhona pujarakpa warida Minambana Achumba-7 suba tangka ngasigi 7 suba tangka asidana warisana kari kamdoriba habado mayam punamagna wari asi amuk taminarasi hawjik tabirasi Minambana Achumba-7 suba tangka thaja amadi Suras gari masadu tonglaga adum laame gari thawna Suras wakal lama manglal lamada adum ngauri tauri aduga thaja su mag maning tongna gari guma wakan karama adum khalame asomdana mamanaba Maimuna Suras halakbabu sikhona ngaraga leire mahag matom tamok adum ngaraga lebdi nungai tabanina mag nusijabi Rosnida phone tarami ahan bring chatpa matamda Rosni phone pakalakte mathang amuk toba matambadi phone pakalae Maimuna hange kidorage Rosnina ai imanabi ga thaba malakpane imanabi sing pulli ai hore lai ngak ngaraga torki yagadra Maimuna komme yabudi yai ado aisu imanaba Suraska kariguma thaba malakpane ai tomtane mangarig leise ado namanabi sing yarasu ngaktang wari sabadi yaroidro Rosnina yabudi yaye ado lambi meyasu oire kitang farak tabagi neba saunuko nusiba saunoba ai ngaktang laraga phone torakeba asumna Rosnina fajana haibadagi Maimusu magi wahai kharada thajaraduna fajana khummi hoi ado nang horen matang charadi call tor uko ai ngai keba Rosnina adudi ai thamiko wai haram laga phone thamkirame Maimu mahag matom tamok adum lerame Rosni di asomna mamanabi ani ka pulli mamanabi singaduda mana sarame as nakhoise ayam hainade miga thabak tharamda khujama thingille nakhoina wari saba nakhoina apama thabak tobu matamda ai nongmata wangang dabani tamai muga igase saunaba khatnabasu karimata leibnate atubu nakhoina ingonda wa kaya ma haibadagi aiga magase wari phajana sanadabasu matam kurakadore natte aina toguduribsibu karino kari phirepnaba aina lepkuduribsibu mamanabi amana kumme ibema Rosni akhoina harise nangi phanabane nupa ma orasu nupa ge mugun chendaba adu yamna likpa yamna kuppa nupa tu kulunaraga nang chara henge hairibra matam asidati nupa ma oradi khara silem thokadabani yengu magi mo matawsing nang khanglabana traba akhoina harise nangi phanaba haibane yadaga to okaino Rosnina adubu haiba saunabasu nattaba khanabasu nattaba kisum maram leitana nungondagi hekta lapthokpa yabrane nakhoigise ai khara depende nakhoina haiba khudimaksu ai yaredana pharmacy phamba tammo nawbado ai nakhoina wari sano habadagi sanare nasisu akhoina laise magu nabala ibanatra aduga nakhoina tamai muga ai wari sanaba matamda nakhoina thingma nakhoina wa kaya mangangmado adumadi ai pamde ai ga ningma pamasu khara ningtamhallo asumna harukko matamda babanabi singado sorami makhoina pambadi pharmacy phamba nawbaduga loinaba khangnaba pame Maimudi makhoina palamde makhoina dum ngana ngangba makhoina takpadagi Rosni su adum yabane mahagna pharmacy phamba nupa sig loinaba tarasu Maimu budi kauba ngamde asumna makhoi ahum marina pharmacy phamba nupa dubu lakpa ngarame ngaktang tungdi nawbusu lakle aduga makhoi punna phaminaduna wari kaya masanraduna achapa chaminari asomda Maimudi ngaktang laraga paw pharak habanina Rosni bu phana kuina ngarame phone torokpa haduna magi phone do mamanaba Suras ngaina adum yengi phone toroktabadagi Rosni da mahagna message tharame Rosni nang mathabuk yam silebra nang na phone torokini haduna ngaibani adubu pungkhai ma pharakadore hojik phawba nangdi kari mata harakte asumna message tu lakka matamdadi
Rosni famna message adu yengi. Mahak phone tawsira haduna su khalle. Mayam punna phamina banina phone tawbudi ngamdre. Mahakna lona message khulami. Minute manga tararam dangai biyo. Ai loigadore. Imanabi singse akhoi da leidi. Makhoi chakrabatung ai torake. Asumna harakpadagi maimu wakhan yam nuwaina amukasu singkhong du famna Rosni gi phone lak pangarame. Asomdana kamdore Surasna Thajabu makhoi gate me atamna thilame Thajana kumhora batung chalamdai gi matamda Thajan harame Tamo ai lehorage ngasidi ai gi changse yamna yange horen ai phone torake aduga hayeng langchil amadang ibani unase hojikidi tamo gi manabado lobiruro Surasu wakhan yam nuwaina Pare dodi ai chalage nang phone toropudi kaunu ko chale bye asumna haramnaga Suras gari macharu thorog laame mahagna gari macharu tonaga lakka matamdani Rosni mana khangnari banu pa aduga mamannabi amaniga makoi punna phonmug lerambado Surasna gari thona thon uramme Rosni nadi madu ubanatte Surasna asibu akoi maimugi saidu natrane manida Kidori baside. Haima, nupa unari maline. Balo, lila amni ne. Wah, asumna, gari thona. Haipetang yilam laga Suras, adum lame. Ngahak tang gitung dadi, mama naba maimu ki manakta. Mahak yorame. Maimu da, Suras na hange. Maimu, kara thengkre. Nang ngai bada waram lagani. Maimu na kumme. Wade da, nang ngai na. Aisu ashomda Mrs. Thanarine Surasna Mrs. Thaba haidi Kanada Maimuna aigidi Kanada thagani Akoi shai Rosni dane Surasna Madi kaili hairiba Asing musumrane Maimuna aina phagi tawgadra Nang ngai bagi adu Mrs. Thanabane Ngahak tingi tungdama Aingwanda phone torakani Surasna Maimu ai wa amadi haige Nang Pazinam tango Rosni do Hojikarai legi haina Nang na maga Mrs. Thane habase Ai Thajabangam de Kiam kuiraba Mrs. Thana bade Maimuna Khara kuire Nakoi jakhiba ngatang lerega Adum Thana rabane Kaino Nang adum haridubo Surasna kume Maimu Aina hujik halak kumatamda Nakoi saido Atopa kana kumani pa amaga Phamina ragal hewe Aduga khara laptak na makhoi gi manaktagi mamanabi ani homsu lehowe adugini Maimuna ha aseng chumbrane nang haridu basengbrane Surasna kume phagi nate aina nangonda phagi togada nate adunane aina harise wahaidu harakpadagi Maimu sauning boy kariyoi yamna thuna Rosni da phone to silame matamadu Rosni phone pakalakte Hanjin Maimuna toina toba matamda Rosni na magi phone adabu silent na thamme aduga lona message harame imanabi sing chatriye akoi babung su leye ngai ba minute manga mok ngai biyo ai sodan torake asumna message to lakpadagi Maimuna karimata khangdaba saduna hangi o aisu imanaba galage ado nang horen thaba hanglaba kanda adum pau pharo asumna haraga Maimuna yamna thuna Suras tarame Suras law chasilaw yengsilaw asumna message to thakra batung makhoi ani yamna thuna gari macharu tolaga ngasai makhoi na phamori badu manak tamna lame lakliba adusu lolani Rosni khoina khangdanaba udanaba haduna lakpane yamna kanna tharuga lakpaduna hojikti ngasai gi haina kiba mafam badu mak chap chana Maimuna tasingna uramme gari su Surasna thawbane Suras ki maithong su punna khomjile matawudu uba matamda Maimu gari maninga tongna magi mitigi pitare kable mamanda ba Suras nga tharaga Suras yare Salasila ay khangle ay punna gyan tare Salasila asumna
Kablaga Suras harami. Surasna Hera Nupa manda batauno. Mana sumana toraga Karigana kapkani. Lao Sangsilaw. Oy tabangangba. Asiguma namthak toba misidi chapchana paratan bigadabani. Ay gutungilao. Ay wari sage. Tikto giyango. Nupi warasu mi usidrabadi yabanate. Lao Asumna haira harega. Mamana ba Maimu kudang paduna. Singsilame. Maimudi ikai jaba kaya aduna harame. Suras as yareba. Ay asumna manabase. Ay pamdeba. Ay kaino matore. Salasilaw haibane. Suras please aina hajabase amukti yabiyoba. Asumna Maimuna fazana hajabadagi Surasu mamanabi matawado yeng mangamdre. Suras na kumi. Pare marup nang napamdrabadi aina karigi namhagna sangani. Law sasilaw. Ngasidi mana nangwado oy dabangangkre. Namthak tawkre. Nongmadi magi sumatam lakanidana. Numituda chapchana laman khunggadabani. Lao sasilaw. Tungkalao. Asum tawna mamanaba Maimubu maninga tunghallaga Suras gari thoroga chatpa hawi. Gari thawna magi haunabi masindagi sole. Phamliba nakhoitadi punna phanu telaga tuboyo. Asumna hairamdaga gari thawkhirami. Ngahaktangi tungdadi makhoi ahum marido punna phalambadagi karino haiba mathong maram khangdana phana du telaga adumuk turame. Atai leijaba miyamnasu makhoigi mataw du biyelaga wawa noe. Suras amadi Maimudi adumutu hobi haibasu khangmanate. Aduga Suras masamaksu magi masada mana wa haiba matamda sintung ili habase hojik phawba chapchana khangdri. Maimu magi yum yorabatung wakhan yama nungaitana magi kara changlaga thamoy shona kabe. Mamanaba Surasna Maimu bu theme. Maimu as nangse nupa yamna mande kari kablibano. Mana oidaba phana ngangasu namthak torasu hojik mase singkiba natedana. Leisabini nupado usitraba nupara singnaraba karimnarabadi magi afaba khak oira habase magsu khanganbadi phabane. Maimuna khume. Suras ai mabu nusi mana ingonda oidaba phana ngangasu namthak torasu aina mangona sawba ngamde. Masini aigi khwadiga soiba. Adubu ai ngasidi isa itomta wahang ngamdi hangle. Aigi kari irangi aina kari soikabkidamak mani ifamdigi lapthoklaga atopa nipaloi naribano khangnaribano. Asigi wahang asigi pakhumdi ai tasingna mutaningi. Suras ai ngasidi yamna ware ai lefam khangre. Asumna hairaga mamanaba Surasta kollaga amuk kabli. Surasu karino haiba gyan tadre. Masu sauningmana kaino matorabane. Asomdana mukamdori makhoi khudimak magi yum tamna chanakre. Magi nusinaba nupa naubasu chakhirami. Rosni magi yum jorabatung hobe Maimuna saramba tare haduna pakhatuna yamna thunama Maimuda call tore. Maimu call du lakku matamda pairoi haiba ngamde. Mamanaba Surasnadi phone paigano painu ko painu adirak ahum lokto hallo painu. Maimuna khume. Suras ai paigeba ai magi khonjense yama taningi aduga mana kari harakpana habado ai tageba. Surasu mamanaba Maimu ki mato duda wa mata ngama ngamdre. Man harame pare pakallo speaker on to aduga mana kari harakpana habado aishu tage. Maimu phone pakale. Rosni ne kore. Hello kedorino yum yorabo. Maimuna khume. Yore. Rosni na ai ngasai phone paidabado saunuko imanabi singsu leiba aduga akhoi pabungsu adum phamlaga wari sabado yawbadagi aina paidabane ado nang saunuba. Maimuna khume. Saude kedobagi saudriba nakhoi pabunga phaminaraga achapo chaminababu aina karigi saudoino. Nangi imanabi singna manakta phammallaga nangi pabunga nanga date tawba achapo chaminaba nongminaba wari kaya ama sabada aina karigi saugani.
Sauroi, aidi adum nok lagi yengani. Wahai du tabada, Rosni ikai boy kariyoi pakalami. Ngasai makoina tokiba, makoina phamlaga chapo chakiba kayado. Maimuna haiba wahai sinadi mana ure, mana khangle habagi mawangni. Aduna Rosni wangang mangamdana bikup amaromdi tumilerami. Maimuna kumi. Rosni ai nungadu wa amadi hange. Aigi kadi irangino. Nangna ngasi engwanda saklon ki yam loriba. Adu matangdi engwanda haibiramo. Aiga loinaba pamdasu, aiga wari saba pamdasu. Aseng masingado engwanda fazana haibadi yadabra. Karigi engwanda sanadibano, engwanda namthaktoribano. Rosni kari hana khungani. Pakum piba ngamdre. Hojikti mana tokiba aronu khudimak phakrabnina. Kari hana jeluni, kari hana khumani. Tasengnamakti mahak masanadi yakiba natte. Aduga amukshu yade haiba yaroi. Mamanabisingna ichinba yaba, mamanabisingna haiba wada chumlabatoy khanba masana masagi phirep loba ngamdabadagi punamak tholba ngaktani. Hojikti pakhum piba ngamdana adum leiringai maimudi khangba ngamdaba kayaduna kablai. Mana kablakpada Rosnisu khangba ngamdre. Mahaksu wakhal jama nugaitana kappa hore. Aduga haire ta maimu ai asengba singdo nangwanda karimata loloi punna haige. Ai tasengnamakti landi landabani. Imanabisingna punna thonba ngaktani makoina sinmani. Adabu ai nangwandadi karimata loloi. Aina haijaba wase amuka tabiyu, amuka thajabiyu. Asengba singado ai nangwanda loina haige. Maimuna kumi. Yare hairanu. Nangna warido haidrabasu ai loina khangle. Ai gyan tare. Aina matik charudaba. Aina nangga loinabada mapa chadabadagi asuma thoklibani. Ai isan isase kanana haba khangjare gyan tare. Ai yamna ware. Rosni ai thamage. Asumna hairamlaga maimu kamna phone thamkirami. Makha tana Rosni na mangonda phone tarukka matamdadi maimu adumak phone paikiramde. Magi phone ado off thamlaga yamna wana macha khalammi. Aduga Rosnisu haibum tafum khangdana wana lelammi. Mayambu aroibada amukana khurumjari.